ꯍꯤꯡꯁꯤ ꯑꯃꯁꯨꯡ ꯍꯤꯡꯍꯟꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯆꯦꯔꯤꯇꯦꯕꯜ ꯍꯩꯔꯣꯛꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯂꯧꯃꯤ ꯃꯤꯌꯥꯝꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯟꯗꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠꯀꯤ ꯍꯧꯖꯤꯛ ꯆꯦꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯔꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯂꯧꯃꯤ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯍꯥꯔ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯥꯒꯁꯠ 3, 2021 ꯍꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯍꯥꯔꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯇ꯭ꯔꯁꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯤꯡꯁꯤ ꯑꯃꯁꯨꯡ ꯍꯤꯡꯍꯟꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯗꯨꯅ ꯃꯥꯡꯑꯣꯏꯅꯔꯒ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ꯫